awatpagi awatpangandani akoi jiridadi awataba amta leitre akoi mayam se yumna masang thogumba koi setunan gi keno matabda buna jiribam da mu setun tawni khale awat apa awana tariba mayam ko si mayam sigi mana amangonda koi haiba gi tanjama man pibiba haitare asigidmakta yamna anuaijai jam nungaisai majam tinna ba phangba se thamoi tinna se harabe nungai lap leiminna ba nungai na panminna ba pan ingtapna ingtap jiribam district sibiraga koi condition siyamna si umna labta yumna maisaba ko puteri plus yum changre yamna puteri aduga around 30 gumba koi yum repairing ga construction anubo construction chathari pek loibaga koise jiribam da mu setun tawni khale di maramjida koi jiribam disi hospital je yengsalurba matungda haitare sidaida amuk lakbo oidoni hariba mafam astai mafam asi postam hariba mafam asi jiribam ge new Alipur haina khangnariba mafam adu den hariba mafam sta tongan ba Meitei pangan Rongmei mar amari tongan furup sing asi hariba mafam sing da pulama matungda chief minister ga hakthengna na wari sanabagi thauram du pangthok ge haitare madu da sunatana tongan ba relief camp sing da lairiba IDP singa mahaka wari sanar matungda IDP singdagi tongan wafam sing photo ki madugi phondro wafam sing kitang telamna haiba taragadi IDP singi market ga harise makoi yum sing asi sabina ba senpham asi kitang pikko maramna hekapa yabra haiba ma haidi re aduga anisba point thamlibadi yum je mai tharam da ba mang takbat mapung phana takta taraga chu matang kuina changba yadan leraklavani ati akai thokhiba hurangi ba atuma mayam yarabna madusu senpham je mapung phana pibi haiba propose sama towe tare adu da sunatana khoigi Manipur da chief minister na budi yam kan na tare peace process se chathana ba di ingta ba porokna ba amaga amaga pau phona na ba khonari madugi mathak da huji jiribam sida tonga furup mayam leibani na leiba taraga security ban sangma taraga chu tonga furup singdi maning makha tamna chapa taraga free movement je leiba taraga chu Meitei singi oina de free movement je laiti haiba phama thorpa maramna maduju athubada ingtapa mapung phana free movement oina chapa phangan bi haiba phama phongdu I madugi maikai da Khemchand Jumisagi market ki phongdo khilja madu tawna ko dongta hariba process ji mangna luching balang asi tha ani pharapaga iroina na ngasi se hariba jiribam district asida laga tong fruit singa se punmani aduna thajana ba security sangera sangoira thajana ba du la aba matungda free movement do ining khatamna akoi akiba leitana paikha da maramna hariba akoi nungsinabagi lambi se hana sema mathau ta aduna si hana sema paikhatpani adu makatana wali ba district hospital da bu oiro lambi thongi bu oiro adu IDP sing awara passing oram adu mapung fana paikhatna bo honagani haibagi thaja badu pira matung da hariba furup sing asi pulli banga sigi tonga furup sing pullaga pangtholi ba tharamasi loisangi adu makatana karam ba thabak sing paikhalakani maki market ki pirami ba thaja ba si miyamna karam kanda uba phangada ki habja thu matam uba phangare ha wafam phongdo pamaramna amadugi paikhala ba thaba do khoi punai minum makhathau tare hui jam nungai sai majam tinna ba phangba se thamoi tinna se harabe nungai lap leiminna ba nungai na panminna ba pan ingtapna ingtap khogi langa ki CM amna lak thok se dong kuire da irang thokbada kya si lak ba kari phawi kari haibini ngasi lakpase yam nungai khawat apa awana tariba mayam ko si mayam sigi mana amangonda koi haiba gi tanjama man pibiba haitare asigidmakta yamna anuaijai awatpagi awatpangandani akoi jiridadi awataba amta leitre hospital le yenguro loina awatpa ngata ko doctor su wale adegi kulai su wale punamang loi wale adegi lambi thong hairo hoi lambi budi khara mate khara budi semba hore ko adu oraga su lambi thong gi phipam su ayamana phatri ko adegi semba la ko se khoi miyam gi nungai bagi Geri loi nama landa karena sedap besu geri tahu besu loi nama se mana peace tahu hanya bagilah. Aduh sih ya, mari sum karena furup jati community gitu itu ino. Mayam dah satu macam dah itu. Nanti imaja, karena hari Rongmei ra Rongmei ni. Rongmei ni bukan. Aduh hana ni, semuanya hari Meitei panggan,
Ma de Rongmei to fruit mayam ja pun baje irang 2023 da irang thokra matung da pun masina ahan bo oibra ta han bane jiri de di sina ha mane ba asida ha mane pun baje da kari pa pulak baje da fruit mayam ja hoje asaw sang na loi maka sina oiraga me am piece oina leisi haina ko ma no sina ga leisi hana ta sina ko ina tapna hana suna ba yaudana mane hoi yam ngai jare ji phawbagi oina pawdam jari ba Naurem Tanuranjan Ichel News Newak Jiribam District